Kunma thoirak suba maira paibi numit pangthokre thaksikasi leiba phidam ningai oiba khunai amagi maira paibi amne nupi khunai na chap chaba thogdang lobig matam oire haina Professor Khetri Bimola na hairi. Health and Family Welfare Department of the State Health Society National Health Mission Manipur National Thakai am chatagab intensified diarrhea control fortnight 2019 ngasida gi hokre. Amasung sasan yoi belai na lakpa matamda sanjan thong da veterinary hospital amadi district headquarter leba hospital sing pau pau na biyo haina veterinary department ki director Dr. Chaubana appeal tawrakli. Ma'am kurum jari adom jeng briefs impact news ne hauji pungja as pau ge maru pau sing miyam de pijari. Thakse kasi leiba phidam ningai oiba khunai amagi damaktasu maira paibi sing amadi nipi khunai na chapsab thogdang lobgi matam oire haina Manipur University ki Political Science Department ki Professor Khetri Bimola na phongdorakli wafam ase maira paibi numit observation committee na sinduna khurai salan thongdu leiba Tharo Devi lampak ta pangthokkiba kunma thoirak suba maira paibi numit ki thoram da phongdokki banai thoram da chief guest ki warol pireduna Bimola na makhata na hai Manipur maira paibi gi iho wasi leiram drabade lamdam ase atopa mai kai romda leiram yai masigi matakta tamthi issue kya thokpagi sang ase yamna wangam yai lamdam asida maira paibi singna leiba ki oiba issue kya da chawraba maruiba thodang kya lauri thabak thoram khudingmakta maira paibi natraga nupi khunai gi thodang yaudana de mapung ifa phada tauri habi wafam phongdoki Thoramatuda Amukogi President P.S. Devan Pongdo Kibada Nupi Lal Yauna Manipur Khunai gi issue kya da nupi sing lo kiba thodang amdi makhoi gi thauna singtha bad loiba nairoi Manipur gi oina honglak leba ahongba kaya amadi khunai asibu lekha ta kiba yab issue kaya se solve tawna ba matam ga chunaba achumba firef loduna thabak tawbi matam oire phongdoki khunai gi oiba khotla khunai ga thokiba Salasasni, Lupi, Rekova, Lupi, Hapa, domestic violence, Adura, Malari, Lodoni, Kaya, Siva, Hapa, Mayam Asida, Api, Maya Papisina, Sina, Tansale, Hayakana, Punaga, Kuriba, Tataka, Persinasia, Topunaba, Tumpunaba, Yana, Pariba, Yana, Tuba, and the Sanamini. I put Punai lady Bokaya said, Canada Bayaway, I put a Mashiki Wakalon Putoganda, Lena Asina Towi the boy tardy, Nam the boy tardy, a quick carry to the gadget. In my bench, Mount the Lynching Biriba, Civil Society the Ladyba, Nians in Jigam the Ladyba, looking like when a Canada Matamado, Yore hygienic. Kunma thoi suba maira paibi numit kamari lenena lamdam asigi tongan mafam sing da su upami charakya thakre poirei leimerol maira paibi apun lup ki miyang makhada Aimol Village Development Committee Loktak project na Aimol Khulda u chara sing thaki Kangpokpi district ki purum khulel da su khuladu ki Women Society amasung kunja sing na u chara sing thaki maira paibi numit kamari lenena sagang da su umang wamang kannar na ba sagang area development organization sinduna u chara kaya thaki Health and Family Welfare Department of the State Health Society National Health Mission Manipur Sinduna Thakaya Machatagaba intensified diarrhea control fortnight 2019 ngasidagi hawdokre education eski maikai dagi angang singbuniam chumna khut hamba amade masagi kanaba masigi kanaba hena khanganaba pandam the state level gi thakta school mairo singoiba khut hamba gi competition ama pangthok lagani hana education eski director T.S. Kiran Kumar phongdokre Janims ki conference sol pangtho ke bathoramadu marilena T.S. Kiran Kumar hai ki bada diarrhea control tobada angang singi makut masataru tanana lehen nabagi pandamda education department ki maikai gi hand washing program ke pangthokli angang singbu pungning thogat pamade diarrhea control tawnan nabagi saruka moine school mairo singoiba hand washing competition ma pangthokane diarrhea control mechanism gi saruka moine education department social welfare department amadi PAC department na Health Department ka puna thabak tawminaduna mamal yamlaba punsi kannaba honaba changi hana T.S. Kiran Kumar phongdoki ngasi ki thoramadu Janims ki director Professor T.H. Bimo State Mission Director State Health Society National Health Mission Dr. S. Manikanta yauna miyoi kyana sarugya ki Pokpanga diarrhea naraga matung pokpanga diarrhea naroidabadi leitabani advocacy si raga hena focus piragadi control tawbada yamna chawna mateng pangani ado department asu hena advocacy si emphasis piba khatanatana prajana pamba karamba makhangi advocacy si
pamge angang macha mayam dadi mobile gumbagi da lakwa advocacy du yamna attractive oiramba yai ahal laman jing dadi lila drama ta hapchang gibda attractive oiramba yai. So we have to see for what kind of advocacy program is hitting that particular group of people. Aduna adugumba akoigi potu khanga ka the impact will be much higher. State asigi tungan ba district singda intensified diarrhea control fortnight IDCF chathabak haukibagum Technopol district sasu IDCF haudokre IDCF haudok tormado district health society Technopol na singuna district adu DC office ki conference hol pangto kibani thoramado saru yakib singna diarrhea no chahi manga fob mun leibangang singda sada tararom sihalle sab thakpa matam khakta natana toilet na chingba sanglur matung da su khut sa sengna hamdok kadabane afava ising afava chinjak sabda natana diarrhea da kalhonu na bagi damag zinc tablet ORS sijin nagadabani habna chingba wafam kya thamna ki thoramadu da Technopol gi SDO chief medical officer Technopol district immunization officer yauna mafam adugi miyam amsung mahiro isingna sarugya ki Thawbal district ki oinasu campaign asi ngasidagi haudoki ngasi Thawbal Khetri Lekai High School pangthokpa thoram amada district asi chief medical officer L Zent Kumana phongdoki bada haudoki baga loinana thoram loishalakpada angang singda pitak naba electoral powder packet sing su yentoki Imphal East District ki manung chana leiba Lausang Khong da RCC ki thong ama sagat na naba ministry na sel kai tharak laga thong na atopa mafam ama da hongdok to na sana na ba honaram le hairi hiram asigi matang da Manipur Press Club ta paumi singa unabam da Lausang Khong da gi thong sana na ba mafam hongdok ki bagi mayuk ta sem ki ba JAC ki convener ai Semananda na phongdor ki bada PMGSY phase 11 B 2 gi makhada English singani tarataret ki December kunma pad Lausang Khong da chile ba iril turel gi mathakta RCC thong ama sana na ba minister na ayaba pirak pagi matung ina Manipur government na tender tawduna chahiye sigi me tarukta thong ase sana na ba ure puyung tamki adu bulaibak thi badi thong ase sana na ba Lausang Khong da ure puyung tam khrab matung da department ki staff sing yauna huidrom sector da thong ase sana na ba amuk hana ure puyung tamlam ki bani hari thong ase Lausang Khong gi miyam gi hak mat pani amade thawoi da bani haina JAC na haksin lobu galona yaning da phongdoraki Marilena sing na hiram asida miyeng sangbi dona thong ase hanagi mafam Lausang Khong da sana na ba miyeng sangbiyo karigumba Lausang Khong da sada duna atopa mafam da sana na ba honarak labade JAC na akan mamong da khongjang sangsilakani haina so section wa thamlaki Ministry na yare haidna koi clearance letter pek tan yaw laba sumba thong asi kari maramgi atopa mafam amadamu hongdolaga sagaduribno department gi mage digi koi bu thoi bidadana mage chi praja singbo thoi bidadana sumnam thasonda haijab tare masi thong asi hariba atopa mafam misda hongdolaga sakib taragadi akoi makha tana praja miyam ga loinaraga akoi jesina atopa ain gi mateng loba aduga atopa khongjang sing mari lena khongjang sing jangsilagani aduga akoi mari lena ba department sing da su akoi wakalagani Napet pali dagi bafaudam pawbuk lambi ase athu matam da sembi drabade mathang tha June gi ahum dagi akan bakhongjang sanchin maga loina nam afaudam ase thingjil laga ne hana afaudam road singtam action committee na thadrok pachiro lamada khangalakli Saina Romdagi Puslakpa Sasinaba Mobile Phone Accessories Sing All India Students Federation AISF Manipur State Unit na mai thaduna mangan khrei lupa lak ani romgi oigada polam sing ase roofmal tenki akoi badalaiba mobile yom dukan sing dagi faglaki banai thaudo kasigi matang da AISF Manipur State Unit ki State Secretary KH Rameshwar na ahongwa mamal da fangba sasinaba polam sing ase lamdam asigi miyam da mamal wang na yon sinduna achauba sendal lambi ama sathare haba wakat sing lak padagi yangshin khongthang ase lokholakpane mapanagi lakpa mitop singna lamdam asigi helomi singbu apang basibagi chanabi ngasisu makha tana chatharpa laibak thibane miyam na mobile battery leiba matamda BIS na ayaba piraba polam sing khaktamak lobiyo dukan hangliba miyo singna so asengba makalgi polam sing khaktamak yonbiyu phongdoki loina na makha tana so ngasigi asugba drive sing Manipur gi kachin ko ayong na changsilaki kin hana so phongdoraki Manipur miyam da khoi mapandagi lakpan nan Manipuri singjina khoi gi namjan namthek tawraga khoi gi sentan gi chanabi si matam kaya dagi chanadana lai ASF khoi gi drive team ga loina na khoi na ngasina dukan singji dagi khoi gi Chinese mobile adagi khoi gi charger headphone ada khoi khudimak se khoi na hagal amatung da
ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯨꯃꯣꯟ ꯇꯦꯡꯒꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯨꯅ ꯑꯩꯈꯣꯏ ASFꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯥꯡꯍꯟꯖꯕꯅꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯒꯤ ꯃꯣꯕꯥꯏꯜ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇꯅ ꯍꯥꯡꯂꯤꯕꯁꯤꯡ ꯑꯁꯦ ASF ꯃꯅꯤꯄꯨꯔ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡꯊꯤꯟ ꯊꯤꯟꯖꯤꯟꯖꯔꯦ SBI Regional Business Office Imphal na sinduna mega customer meet amang ase Singjamai de leiba College Road Youth Development Association gi hall pangthokre mega customer meet adu the SBI gi North Circle gi network 2 gi general manager Dikmanu Gupta SBI Imphal branch ki AGM Girin Sarma yauna SBI gi makok thongbu official amadi customer kyana saruk yaki Mega meet adu mari lenana Dikmanu Gupta nang asigi campus se maruina customer singa unaduna makoi gi oiba suggestion amadi feedback sing lausinduna banking ase hena nungaina na ba hotna ba thaurang ni fongdoki. What we are suggesting our customers also, our branches also, to migrate maximum educated customer to a digital platform. So we have got around 65,000 ATMs also. From there they can withdraw. We have got the cash deposit machines also. People can come and anytime they can deposit also there. So this is our endeavor, opening of many more CSPs and digital platform. Attitude of the our staff has changed a lot for the last 10 or 20 years, especially in Manipur. People are giving service with smile and they have got the right attitude to serve their customers. Hura lakpa gari puduna Imphal gi more changnan na honar mamiyoy ani ngarang Tenobu police na fagat pangam kray far mamiyoy ani adude Yaripo Bisnu naha awang lekay dagi kaysam Amarjit sahi kuntaret apokpa ke mohon amade lekay asimak tadagi kaysam Dhanesor sahi taramapan apokpa ke rupane Makoy ani dagi amuba machugi Royal Enfield Classic 500 amaga amuba machugi Royal Enfield Classic 350 amaga fagat pangam ki loina na sasinaba RC Buksu fagat pangam ki hari Taratarelak suba Lok Sabha Mikhalda Mai Pakla Kraba Awanupuk State Singi MP Singbu Northeast India Development Party NEIDP Central Working Committee ke President Narengbam Samarjit na thagat phongdorakli Terada lebama ki yumda pangthopa pamu singa unaba mud Samarjit na party asina changsileba regionalism gi oiba iho asibu thajabiduna party asina ihananbo na thadok mirep singa miyamna vote pibirakpagi damakta su nungaiba amade thagat phongdoraki loinana party asigi Manipur yauna Awanupuk State singda hangliba unit singna NEIDP CWC ki president ki ayaba yaudana press note amadi press meet na chingba amata tawdana nabasu mahangna appeal torakli akhoi bu nuksibiriba miyam punamakta ayakna thamjaningbadi karigumba press note ama thokpa tangai padana mathau tare haiba taragadi Central Working Committee Northeast India Development Party ki president aman oina lejariba ayak isamaki ayaba hana lawbiyu Karigumba aigi ayaba yaudana press meet amata thokpigano karigumba statement amata thokpigano haibasi aina masi appeal tawjabani CC Higher Secondary School ki physics ki lecturer rama bom pokhai bada soki bado laingak nangasi paw mieng sangbidra haduna school adu mairoi sing lambi thingzinduna Khongjang sanction kray Khongjang sanctioning da police laktun wari sanar mutung Khongjang loi singi marakta gi miut kharaga chief minister da memorandum petition na bachatki Matanga Shwaida break em lawzage break em matung da sa san gi oiba laina lakpa matam da veterinary hospital Singapore fauna bio haina veterinary department gi director na appeal toruki bagi pau amade Manipur amsung malim gi tongan ma I pau sing pudu na lakchage impact news bo miging tatu na lebio break em matung da mayam amun tarab nokchari loinana bulletin sigi makhata pau sing miyam da pijari State Veterinary Department Assassin Singda Kathokno na bahida ki stock marangkai na lairi sa sangoiba laina lakpu matam sanjan thongda leba veterinary hospital amade district headquarters singda lairi hospital singa pau pauna bio haina veterinary department ki director Dr. H Chaubna appeal torakli nakalamramda veterinary department ki makhada hausi faubi goina sa san singoiba laina foot and mouth diseases ki oina apun masa listing humputra black quarter amade hemorrhagic septicemia gi oina apun masa listing humpumanga classic swine fever gi oina sa listing marifu amade avian reoviruses ki oina
masing thingam da bamongda useksing da vaccination to bangam krehana veterinary department gi maikei digi thamlakli sanjen tungdaleba directorate of veterinary and animal husbandry gi director gi office ta paumi singa unaba mada Dr. H Zaubana hai department gi oiba hidak langthak leina na matik saba senfam leitragasu kanna honaduna India government gi mateng lauduna lamdamas de leiriba sasan gi masing dagi saruk ani leisinduna section na cold chain maintain tawduna sa san iroi hui ngaudana naba ok yen da nagan balena singdagi ngak thokna naba vaccine sing thamle emergency amadi epidemic thok matamda seasonal naba hidak langtak amadi logistic ki oiba khusukhulai kayamarum su marangkai na thamle department asina sasan sing layeng bada seasonal naba ultrasound machine namasu laina naba thorang tawri hana director asina appeal torkli Black water jog jog lawigi vaccine sima kaptok piu hemorrhagic septicemia hariba khaupo maga nuksa sor honba warga lahu torga siba masima lady foot and mouth disease sin mari makong na bai tangai phadana laina ahum sima di farmer sing sin pha pu biraga kaptok piu aruga yenda koina rani khet haiba epidemic form da rani khet haiba si koi india da rani khet na khangna bani tei mafam da di newcastle disease har khangne masidi naraga di koina kanba dungamdre sama dum sire nadringe da tika se anirak thabiga do buni doubling farmers income by 2022 haibasida koi ok loiraga sal loiraga tongan ba veterinary ga mari leinaba sinfam singsi integrated farming system da tawda koi doubling da nate triple times 4 times income se phangbangam ngasigi paugi mifamada sarugya khiba veterinary amade animal husbandry services directorate ki joint director planning Dr. CH Nandakishwar na haikibada veterinary directorate ki miyang makhada status ki mafam kya sa san singda hidak kap ki tabak laitana pangthokli yumda loriba sa san singidamak tangai fadana directorate ki mijing makhada status ki mafam kya da pangthokliba vaccination program da saruk yabiyo loinana sa san masama ufana ana ek yaudana thamba ngamna raba honabada pumnamak thaudang lomina se hana joint director sin appeal torki handak sahi gi oina hoi 2019 20 gi oina akoina kapsari basi anti rabies vaccine da 45000 BQHS ki combine adagi FMD kapsari basi mathang sinna lising humfu manga FMD gi damakta koi lising humtra hena kapsakre classical swine fever haba vaccine si nearly koi 80000 mukta koi kapsarabani huji adu yen gi amadi yen gi damakta makhal makha kya gi vaccine sing asidi koi masing thiba ngamdre aidi asu lakh ki mathakta hena kapsare koi target asi ha amani si manung da hena achieve tawduna whole livestock population Manipur da leiba punama se cover to bangmani haipi koi department si gi lamdamasida mayorol da gilerak labnat ki oiba layenggi chanabi bu mutkidan rba amade masigi kanaba ngasigi naharol sing khangana bagidama folk and indigenous healing practices in Manipur haiba hiramda nomogi oiba khananaina bagi thoramama Manipur University ki committee room pangthokrai Anthropos India Foundation AIF amade Indira Gandhi National Center for Arts IGNCA ga punna khusam naduna Center for Studies of Social Exclusion and Inclusive Policy Manipur University na sinurangasi pangthokiba khananaina bagi thoramadda Manipur University ki VC in charge Professor Amar Yumnam Padma Shri Awardee Laishram Navakishore Anthropos India Foundation AIF ki founder Dr. Sunita Reddy Manipur University ki Department of Life Science ki Professor P Kumar Singh amade All Manipur Maibi Furup ki President Tombi Raj na chingba maruiba mioi sing sarugyaki Puwari digi lerak koigi traditional healing practice system koigi ojaba koigi uwa digi phangba sare phangba manama sing mayam sina koigi anabasi fan bangam bagi sugumba system sugumba skill mayam si mangdarakba mutharakbasi masidagi amokhan akoina kalauna ba hairiba koigi traditional healing practices ki oiba koina literature amasing semgalaga masibo koina koigi khunai gi oina conserve taunaba amasung preserve taunaba koi masibu tungdasu adum tungi generation sing na so adum masigi kana base adum koina anaba yengbagi makhal se adum tungdasu koi lehauna ba haiduna koi Star Women Association sinunangasi singjamai waikhum lekai basketball ground da drug abuse ki matang da nomgi oiba orientation program ma pangthokre thauramada sarugya ki rims ki psychiatry department ki Professor Dr. RK Lenin Nahai Ministry of Social Justice and Empowerment sinduna national level da drug ki service ama sinki
सर्विस तब अदुदा सही तरादगी तरातरेट फाउ मनुंग लेबा आंगांग सिंग असना निसा अमा नत्रगा अमा सिजनबगी ममी उब फंकी हना फोंदोकी मसागी टैलेंट उथोकनब होनबदा अंगक फंगब अचीवमेंट मैम अखोना स्पोर्ट्स की लमदा एकेडमिक्स की लमदा कल्चर की लमदा लोइनमक से अखोना उब फंगे अदुबु यामलबा नहरोल कया अमदी अखोई नेसागी चैचेंग सिना फंगबदगी मसाना यानिंगना नत्रगा खंगदबिना ममानबगी इन्फ्लुएंस तगी नत्रगा तोंगान तोंगान मरम कयादगी मखोइसी नेसागी लांगदा थूर हुइदन मरम ओरकांदा मसादा लेजरिबा टैलेंट मैम अमा मालेम सिदा मसक थोकप थबक अमा तौबा ngamजरमगदबा कया अमा मांगखिबसे अखोई यामना पुकनिंग सोकनिंगाय कुंथ्रारक सुबह माहिरो सिंह हक कन्म नुमेट ngasi pangthokrai thoramadu 30 students emancipation day observation committee na sinduna moirang multipurpose higher secondary school pangthoki ningsing biabade kumjale sing machapan humtra mapanda mahiru sing lenga ki school gi award apa piner khongjang sanction bada police ki makuta lai khedraba howism evol urikambam khelen kumam saratamadi Mahiroi kaya asogapan nangkiba numit adu ning singladuna thoramase pangthokpani Senthok laina apab punsi mai ama hingba ngamal nabagi pandamda more subdivision gi manung chana laiba Kwatha village ta ok lobi gi training program am pangthokre Training program adu Integrated Development of Wildlife Habitat 2018-19 Ministry of Environment, Forest and Climate Change, Government of India, New Delhi gi makhada Yango Pokpi Lokcha Wildlife Sanctuary, Tenopal District, Manipur Integrated Rural Development and Educational Organization IRDEO Manipur ge kusham naduna Kwatha Community Hall da pangthoki bani Training adu sargya ki ba khuladu gi nupi kuntarukta ok karamna yokani haibig matangda trainer sing ne takpi tambiki Imphal West District Commando team amana local protection thawrang manung chana pauna bazar amade thangal bazar area da leiba Hotel Prince, Hotel Embassy, Niran Lodge, Hotel Polo amade Hotel Avenue da tibu humgi tabak sathakre Imphal West ki additional SP operations e ghana sam sarma gi miyang makha dangasi numi umba pung 12 minute taradagi 12 ga minute kunthra manga fawa chathakhi maduda mifami pundi yauki de hari World Blood Cancer Day ga mari lenena Zenims tengasi blood donation camp ma pangthokre blood donation camp ado Human Initiatives Manipur ga Hematology Care and BBTU Zenims ani kusam duna ngasi Zenims blood bank kusam na duna pangthoki bani Hauzik sanabagi pauda Cyclone Team A thangwiban kunmathoi suba challenge ka veteran football tournament ki final changkre ngasi mapal kangjibung sanaki ba football tournament asig ahan semi final ki match aduda sanaki ba Cyclone Team A thangwiban ki sanaroi L Rolendrona match asig ahan minute panjal ama chankar matung KVFC konthojam ki sanaroi T naifu kom so mesasi gi anishu minute panjal amaga chanbadagi mesasi da mayok ne team animak na mesasi gi apibu matam da panjal amam chanadur mesasi draw tabadagi tournament asi gi chana kanglol gi matung ina mesasi gi aka pogi laibag kicks from penalty marks na lepna bada Cyclone Team A thangoi bana panjal taret loina na KVFC konthojam na panjal marikak chanbadagi mesasi Cyclone Team A thangoi bana KVFC konthojam bu panjal nipan mang ada maiti ba piram laga veteran football tournament की फाइनल चंगमंगम की Salai Holdings Private Limited की सेंटंग मखादा Manipur Veteran Football Association सिंधुन चथरिब टूर्नामेंट सिदा टीम कुनमाथोन लीग राउंड लंबा तौन की टूर्नामेंट से हयेंग सानगदब अनिसुब सेमीफाइनल दा मपालम की टीम ओइरिबा UVFC कोलकाता मदे NCVFC चुराचांदपुर अनिना फाइनल चंगनब अकन लंबा तौनगदौरी Sub Junior Boys and Girls State Level Basketball Championship ngasidagi pangthokpa hawkre Manipur Basketball Association gi miyang makhada ngasidagi sanaba hawkiba Basketball Championship asigi hawdokpugi achamba thawramaduda ISVS Construction and Materials Private Limited ki Managing Director Is Bikramjit amadi retired IPS ZA Bimol Chandra galoina na association asigi masak naiba miyo kyana sarug yaki ngasi championship asigi ahan masana ki manupa masa League match amada Bolero Bamon Lekaina CYCL Chinga Mataku Panjal Kuntrani to Tarani Pan Mighty Bi Bangam Ki
Brahmapur Nahabam Lekai basketball court Sathariba basketball championship as the Nupa Masagi team Taruk Lunana Nupi Masagi team Ani Saruk Yari Hayang Sanagata championship as the Nupa Masagi league round match Ani Laigani. Nipan Suba Mangsa Tabam Iboyai Mamadi Puinabati Memorial Chahi Yankay Yamadi Humpugi Likam Knockout Kendrak Wise Kang Tournamenta Oinam Kendra Kankut semi-final Chankray Satar Glib Kang Tournament Sing as Sana Kibani Suba quarter final match Sigan Bahaf Loib Matamda Oinam Kendra Kankuna Panjal Taranito Ilonana Yaskul Kendra Kankuna Panjal Taruk Chan Ngamki Mesasigi Apiba Matam Lor Matung the Oinam Kendra Kankuna Panjal Kuntaruk Ilonana Yaskul Kendra Kankuna Panjal Taranipan Kaksan Badagi match Sase Oinam Kendra Kankuna Yaskul Kendra Kankupu Panjal Kuntaruk Taranipan Mighty Piramla Chatarib Kang Tournament Sigi semi-final Chang Mangamki M. Hare Krishna Madimaki Mung Manungi Santang Makada, Singjamai Kankun Sinduna Singjamai Chingamatalaiba, Kankurasi Kang Sang the Chatariba, Kang Tournamenes the Kankutarani and a group Maritona Kaidokuna Sarugyari, Tournamenes Hayang Sanaga of Omsu quarter final da, Kundrakwam Kendra Kankuda, the Singjamai Kendra Kankut Team A, Anina Lambata Nargani. Lunan matang aswa the bulletin say tension genering gimawin na headlines amuna pijari. Kunma toirak subamera pa binumit pang tokre taksika sa leba pidam ningay oy bakunaya magita magmayra pa binupi kunay na chapsap tawdang lawig matam oy rehena Professor Ketri Bimolana Hairi. Health and Family Welfare Department of the State Health Society National Health Mission Manipur Singuna Takaya Machaptagdaba Intensified Diarrhea Control Fortnight 2019 ngasidagi hawdokre. Amasung Sarsan Gobilena Lakumatamda, Sanjan Tonga Veterinary Hospital of the district headquarters of the hospital Singapore Pona Biohana Veterinary Department Director Dr. Chauban Apun Torokli.